MP Bimol Akoijam nasu Nganthoi gi Emung Manunggi Awabada Saruk Yakhre. Tha asigi taranithoida Ahmedabad ki Sardar Vallabhbhai Patel International Airport tagi London tamna paigadaba Air India gi plane ama airport tagi paikhatkibaga kaiduna miyoi kaya sikiba thodok aduda yaukibi plane adugi crew member oibi Thobal Awang Leikhidrabi Nganthoi Sharma Khongbrai Latpamgi Yumda ngasi Inner Manipur Parliamentary Constituency gi MP Dr. Angomcha Bimol Akoijam amadi Mahaki loinabi Olivia Akoijam laktuna Emung Manunggi Awabada Saruk Yakhre. Ningsing mayabadi Ahmedabad tagi London tamna paigadaba Air India gi plane aduna airport tagi hek paikhatpaga ikan kanadana Ahmedabad ki Meghanina Garda laiba BJ Medical College ki Doctor Singi Residential Quarter data sinduna pokhaibada plane aduda tongkiba punna miyoi Chanigani funithoi gi manungda miyoi amakhak hinghauraga ataina loinamak Leikhidrabani. Masigi sumathakta Dr. Singi Residential Quarter adada laiba Dr. Kayasu Asok Apan nangkhibani. Akoijam